BJP North East State Meeting the Manipur ki yaukidri Rang Guwahati da leiba Padma Bhavan pangthokiba Bharatiya Janata Party BJP North East States Meeting the BJP Manipur Pradesh yaudana atai North East States singi BJP ki organization singi mute sing kaktana saruk yaduna pangthokri BJP Manipur Pradesh manungda problem leibana mifam aduda yaudribra natragana sentana hausuk leiba BJP Manipur Pradesh ki organization asi maming kakta ki thambana ngarangi mifam aduda yaunaba invitation piraktabana yaudribra haibigi wapam tholakli North East the Levy State singi manung the English singaniga kungo hundurgi me ahumdagi thulakhiba irang asi hausuk phawba chap chab waroshin purakpa ngamdana leibane Fibam masina BJP North East State singi meeting da Manipur gi wapam khanabi abadu BJP Manipur Pradesh ki mihut amata mifam adu yaukidaba si atamnana BJP national leader singna kaurakta bigira natragana kauraklaga atamnana satribra haiba chap chab khamngamdri BJP ki national general secretary Organization BL Santosh na share lo duna ngarang Guwahati da pangthokiba BJP North East States meeting aduda BJP ki North East coordinator Dr. Samit Patra yauna party national leader sing B Muria leader Anil K Anthony amasum Kamakhya Prasad Dasana Daista Pangki BJP North East ki Manipur na taba at state singi president sing general secretary sing treasurer sing yauna pangthokiba BJP NE states meeting aduda BJP Manipur Pradesh ki mihut amatana saruk yakidaba si BJP ki national leader singna invitation piduna karokta bigini haina pauksi amana phangu pawgi source man haidi BJP ki national leader singna hariba mifam aduda saruk yanaba BJP Manipur Pradesh ki president yauna thakuba singda khangalakpa leibra haibigi sab sab khangduna honabada sab sab pakum hauju phawbi oina phangmam khidi aseng mangarang gi mifam aduda BJP ki national leader singna BJP Manipur Pradesh ki organization ki kangbu koroktaba oirabadi hauju oiriba Manipur gi phibam asida center na BJP Manipur Pradesh ki organization asi maming tegi oina thamnabra haina political nainabasingna pauksirumda phungdorokli Manipur gi irang siga chab waroisin hausuk power purak pangamduna leidiba masum state asida hokiba February 13 digi president rule gi lenga thamduna lakliba masum BJP gi MLA kayana president rule gi mahutta popular government ama semnabigi hauji irang horakliba kaya si yenglaga BJP Manipur Pradesh ki lusingbu singi makedegi center ki lusingbu singda masum mifam aduda wapam kya thamlakpa yai hairaduna atamnana BJP Manipur Pradesh bu yaunaba korokta bra haibigi wapam su pausna makatari pausna hai ngarang BJP NA state meeting aduda BJP Manipur Pradesh ki organization kangbu bu yaunaba korokta basna BJP ki MLA singna Manipur miyam gi aningba apamba matungina popular government ma thamnabigi wapam kya puthurakli mami sambagi mongda laklabara hauju oirakliba BJP ki national leader singi mawong amasum Manipur oirakliba phibam asida BJP Manipur Pradesh ki president adhikari mim sardan lusingba party ki organization na kari khongthang lorokbagi haiba tamangamdaba phibam da leire amadi hana adumak yauduna laklaga ngarang yaukhidaba si afaba oigani thajade hari hauju leiriba taranithu suba Manipur Legislative Assembly asi sahi ahum henjilakpaga loinana president rule chalaiduna leiri English singaniga kunga tareta tarahumdoi suba Manipur Legislative Assembly gi mikal pangthokpagi matam naksilakpaga loinana hauju phawda popular government su semandana thamba irang asigi sapsaba coalition purakpasu udaba sina BJP gi MLA singa masum party gi organization gi thapu singda ninganaba ama phawali haiba wapam paw man phungdokti haujuk matam sana popular government ama lehaudrabadi lakliba sahi English singaniga kunga tareta pangthokadoriba tarahumdoi suba Manipur Legislative Assembly mikalda Manipur BJP gi phibam kari oigadagi haiba tamangamdabagi phibam da leire haibagi wapam BJP gi MLA masum party organization singi manungda wa ngangna bhaurak leiri su kem sing thugaina banaga sing PM da memorandum pisingkhre Naga sing khundaba masum asiga naknaba mafam singda leiriba su kem sing khudakta thugaina ba masum koki singi separate administration tanmada naga ki lam inchi ama phawba sungaluidabani haiba yauna demand manga yauna memorandum ama Manipur gi governor gi khuthangna Prime Minister Narendra Modi da pisinduna naga singi budi na taksingkhre
Fudil Naga Coordination Committee FNCC na Prime Minister Pisin Kiba Memorandum Maduda Talib demand singi manuna Manipur gi Naga singna khundaba mafam sing natragana masigi akoiba mafam singda laidiba su camp sing khudak laphokadabani KNO UPF amasum atai ko ki militant group singi su agreement huaiba sing aduga matam supagi wena su sangdoktaba masum mapung phana su laphokadabani criminal elements singbu hanthana hena masak takpa masum Naga singi territorial rights sing khongaunaba German road natragana Tiger Road CMA gi thabak khudakta lephangadabani sugi makada ladiba group singna ground rule thugairiba singadu thizinanaba awang bathaki inquiry commission ama sembaga loinana mara leiba sing amata ngakpidana akaknaba matamgi manungda legal prosecution pinaba thabak lakhorgadabani kuki singna tokhai belengak tanba matamda matamsida imunai mutananaba thawok thokhandanaba Naga singi pai puna thamlama lamsing sooloidabani haiba wafam yauri lamdam masigi Naga singna santi amasum puna hingminabagi Takwang maguna dubu ngak tuna lakni adu bai khoi gilam ikai khumnaba amasum safaba phibam ngak nabagi damakta di amasum masida singnaraklavadi santi ngak tabusu yai haidi thamlibu wafam asi thausil hongbi wafam nati masi asumbu wel piba constitutional order lehenba amasum matam sangna saking nangraklaba misam ngak senabagi damakta ni haina siroladura pali na singi mut siladuna FNCC na hai sugi secretary oiriba ko national organization KNO amasum United People's Front UPF na hanjin masigi kangrun thugairaga thabak tawri Naga singi wata dana amasum ayaba yaudana Naga singna namna khundaba mafam singda su camp sing hana leibana tragana nauna sabu oirabsu thamba yaroi masida Naga singi lam oiduna lakliba kharam wifi amasum Scotland area yauri masida namduna kem thamnabu honaraglabadi madu khatnaba hobani haina lawgani loinana maduna lamdam masida nahongna tangdu laita daba phibam ama lakhanba ye haina su section wa thamni kadigumba India lengakna masida thabak sanctionana bo honaduna leirabadi madura tholakpa apapatagi texak punamak India lengana pugadabani haina pali Suwo silamda masita ingta papurakna ba khulaya mu oibigi muta militant sing asigi yumpham saukthokna ba namduna sel khaina ba masum miyamna ki hanana ba lambi pi bu oina thokole kumza english singani ga kungo humdo gi march thadi gi horaga sahi asigi jun phaw ba thoki ba thaudok taraga mapan gi list ama palladuna asigumba miwot minai kaya leptana sathaduna lakdi masum madulam lokshinana ba Missing Hantana Bamasum, demography the Semdok Semzin Tauba Yanaba, Sanksilakpa, Kongtang Habit Lalu Hedi. Suna Kulai Pipe criminals in the Lona among the text Komnava, Namduna Siel Munava Masum, Indiagi internal security the sound sing the Bigita books at Tanava, so Shinabugum to call it. State agency na masida thaba amata lokotana yana basat pagimo amatora pasi lebaktivani amasum masi hena khudung thininga oirakani masina lengak tu miyamna thazaba mangalakani amasum hena sarangna ba phium lakhanana ba se pau pibaga manarakani haidi makoina pankhiba thawdok taraga mapanadu gi manungda leimakhongna ko ki khulai paibasingna Naga gi yum mai thakiba sel khaidana ba hairubagi damak IT rota Naga lomi sing phuba ko ki khulai paibasingna nopok piamasum Yekong Powda Namduna Sel Munba, Gamgi Pide Kuki Kulai Pibishin Sinapati Naga Singi Posei Munba, Amasum, Tumna Pokpi village the Kuki militant singna, Nagano Pipukiba, Kuki militant singna Tankul Lomi Ani, no my captain Swan Kiba, Amasum, Kangza Kunda Naga Singi Yum Taragatur Maitadoki, Naga Singi Lam the bunker Sazinva, no my captain Amiam the Aki Ekamanganba, Makana Kuki militant sing the Mating Pangshilaga, Umang Kokulaga Poppy. Thajinbana singba thawdok sing sirola duda pali lamjingbana namthak taroga sel khonggur khibagi case idina investors singda pithokadabani lamjingba finance tagi fagalakhiba lupa crore 63.52 rongi lanthum sing makoina namthak taroga sen khonggur pikhira horphiraba investors singda pithokna thabak lokhatle haina enforcement directorate Imphal sub zona Press Thadorakpa Sirolamana Fudorakli, Edigi Sirolamana, Special Prevention of Money Laundering Act PMLA Imphal Isna, Tasiki Taraga Manga Piki Order Magimatungina, Lamzingba Finance to give Fagalaki Balupa crore 63.52 Rongi Lantum Sing Ado investors in the Pitonava Tawak Bakat Pakorokone Hadi, Order to give Matungina Sarana Namtak to Bikraba. Investor lising mangarum na fogalabalantum singado auction tauba amasum pithokna ba thabak lokhat piduna makhoi da pithok pina ba haijara khibalaki case asiga mari lainana
Enforcement Directorate na Supplementary Prosecution Complaint ama PMLA gi Special Court Imphal East ta pikhalakhibaga loinana hana masa khangdoklaba lupa crore 1.67 longi movable amasum immobile property sing asi phagatpa yahanbina ba haijakhiba leire Manipur Police na Sansam Zeki amasum lamjingba group of companies ki officials singi mathata Manipur Police na lokhatpa FIR tareta yumpham moiraga thijinba horaki Enforcement Directorate and Thizin was a thing that Kibadi, Sansam Zekina Lusingba Lamzingba group of companies na Sashinava, investment deposit schemes alaiduna, investors in the CN Sauna, Halakani Hainat Hazanki, Maduna Maramoraga, Samzaraba investor Kiabunam Taktobiki, Amasum, Kongala Potion Pam Singadu, Lantum Kayamarum, Lashin Shiznaki, Sansam Zeki Parava, Matunga Maki, Mobile Amasum, immobile property Mayamasa Kandoki, Kumza English Singaniga Kungo Hum the Mars Kunda, Sansam Zeki M. Robindro Amasum Lamzimba group of companies ki Prevention of Money Laundering Act Special Quota Prosecution Complaint nama pikatki idigi mekedi ki pikatki bawakat adu dalu crore 63.52 rongi lantum sing fakat pagi yahan bina basojaki amadi equis sing adu gi mathakta charge sheet phal tawki case asiga mari lainana mamangda investor humfuromna Special Court PMLA Imphal East petition nama file tawduna masak khangdoklaba lanthum sing adu makoida pithokpina ba haijaki kona hiramaduga mari lena kumza English ngani kunga manga gi March kunga mathoida order ama taduna masak khangdoklaba lanthum sing adu phangning ba miyoi singna Prevention of Money Laundering Restoration of Property Rules 2016 ki rule number 3 clause A gi makhada claim tawnaba miyamna khanganaba pauksi anida hapnaba khangalakhi Kangan pauksi edu haplaba matungda sarona investor lising mga rona mokhoigi claim sing court pikhalaki heri case asi haujik su makhata na thijinbegi thabak sing sathari haina sirol aduna makhata na phungdorakli Polami ki nungju mifam gi ahoba numita mai hokre Lok Sabha mari ra gei thoki Rajya Sabha da bill ma pass thoki Lok Sabha gi speaker M Birla lokthokna ba BJP yauna MP chamagani fuga mangana demand tokre Rajya Sabha gi chairman Jagadev Dhankar lokthokna ba member humfu ko humdoin ayib sirol pisingkre Rajya Sabha gi chairman oirakiba Jagadev Dhankar vice president gi famdagi resign tokre Mausagumna ngarang parliament mifam hobagi Pungpamda Satmanana Lok Sabha amasum Rajya Sabha ki nungzumi pam sathaba horakrabasu opposition gi makedigi Pahalgam terror attack amasum operation Sinduru yauna laiwa sigi mayuna ba issue sing ki matangda Sabha animakta puthoktuna khanagadabani haina demand torakpadigi sumna sarang nabadana tana house animakta mayokre Lok Sabha da opposition members numi pam horakpaga panthadana demand asi taladuna A protest torakpadagi thengthang mari rakta house asi ezon toraba matungda makha taba mifam ngasi chathanaba lepki protest torakiba members singi maraktagi Prime Minister Narendra Modi na house ta saru yaradabasi Pahalgam terror attack ki matangna khananaba thawrang lakhota bani haina maral siki adomaina mo Union Minister singi manungda Rajya Sabha da JP Nadda amasum Lok Sabha da Kiren Rijiju na lainga ki makedigi members singna pamliba khananainaba singa du sathanaba thawrang tawri adomaina ma khananainabagi business singa du parliament ki rule gi matu ina tawgodabani haina phongdoki adomaina ma Rajya Sabha gi Wahang Pakhungi Matamda Ahmedabad Aircraft ki thawdoki matangda members singna hanglakiba pakhum sing Civil Aviation Minister K Ramohan Naidu na pakhungki Mangnai thawdo odu ki sathariba investigation loiraba matungda Aircraft Accident Investigation Bureau AAIB na pirakwa final report na asumba pakhum oigani aduga bureau sina satharakliba investigation asi yonglei merei naidana satharakpani hairaduna final report pirakwa phawbangai biu haiduna members sing bu themjinki Amaramda Union Minister Sabananda Sonowal gi makedigi Rajya Sabha da pukhalakkiba Bills of Lending Bill 2025 House na khanaraba matungda pass toki adumainama Shiv Sena UBT gi MP Priyanka Chaturbedi na karigidamakta Ahmedabad plane crash ki preliminary report mari lainariba bureau sina nongyai matung pungani tarakpada puthokhiba no haina hangkhibaga loinana thawdo odu gi matangda marik sumba pakhum yaude hiramasi gi matangda Civil Aviation Minister Naidu gi pakhum pamekhi haribu wafamasi gi pakhumda Minister K Ramohan Naidu na bureau sida aviation expert yaudi habidulali subject matter expert ani yauduna investigation saruk yarakli ate engineer singsu saruk yari heri sarangna bamarakta BJP gi MP Baijan Pandana income tax bill 2025 Lok Sabha da table tokhi sai humpu suraba bill asi matam gu sunaba mongda sendokpa mathau tarekhi amaramdana finance minister ni Nirmala Sitharaman su bill asi laiba asi gi
डायरेक्ट टैक्स लॉबू मतम सुनब सेम साब बिल नाकी अदोमैनम लोक सभा ओपोजिशन मेंबर्स की मैकेदी पहलगाम टेरर अटैक अमसुम ऑपरेशन सिंदूर यावना तोान तोान इशूसिंग पुथोक्तुना खनगदबनी हाइदुना अकन प्रोटेस्ट चथरकदगी सभा की मीफम मखा चथदना ngasi ayu फाव येथोकी हरी आर्मी के मयाद लेरिबा युमदु फाव कोकी खुलाई पाइबिसिंगना मतौक्रमना मै थादोहनखिबनो इबेतोंबी लैमखोंग द आर्मी की 57 माउंटेन डिवीजन हेडक्वार्टर लेरिबनिना ख्वाइदगी सेफ ओइगदबा मफमनी आईडीपी सिंगोसा की मयुमदा हंजन हनबी की अहानबा तंककता लैमखोंगसु यावहनबियु प्रेम इंडियन आर्मी की 57 माउंटेन डिवीजन हेडक्वार्टर लेरिबा मफम अदुगा यामना नकनना लेरिबा युम कोकी खुलाई पाइबिसिंग अदुना मतौक्रमना मै थादोहनखिबनो हौजिकसु आर्मीना थामोइसिंगना थबक तौरबदे लैमखोंग हारिबा मफम असि ख्वाइदगी सफाबा इंगना सिंगना लेबि याबा मफमनि हाइना लैमखोंग सिंगमांगनि कोकी खुलाई पाइबिसिंगना मसागी मयु मै थादोखिबदगी खुरखुलगी मंद मफम युमफम रिलीफ कैम्प संजुफम लौदुना लैदिबि सही 63 सुरबि पेबम इवेतुमिना पेनबा फोंदोरखलि अखोगी पाउमी की अखनना उनखिबदा मागना मखातना हाय लैमखोंग हारिबा मफम असि यामना नुंगाइबा असेंग इसिंग नुंगसित मरांग कायना फंगबा लाइगी लमदमनी हारिबनी अदुनाबो कुकी सिंगना मफम अदु मखोइगी ओइहौनबा लान तौरखलिबनी हाना ममंगाइद मफम असिदा कुकी यामना लेरमदे लेरमलिबा खरा अदुसु सिंगथक्ता लेरमनी अदुबो नागागा कुकी मरक थोखिबि इरांग अदुगी मतुंगदगिदी लैमखोंगना कुकी मसिंग थिंगमदना लसिलखरे कुकी लालहौबगी लीडर कयास मफम असिदा लसिलकपा हौखरे मखोइगा सिंगदगी हेंदोक्तुना मितैसिंगना लैरिबा तंपाक संगसिलक्तुना मखोइना मसिंग का हेना यामना लसिंखरे लैरिबा सिंगदुगी मनुंगदा मितै लोन खोक्तबा कुकी यावरि कुकी सिंगना मसिंग यमसिलकपदगी लैमखोंगसु मखोइगी ओइनिंगलक्तुना ममांगदा खनबा क्या हौरखरे हौजिक थोक्लिबि इरांग असिगी सही अहुम मरिगी ममांगदा अंगांग मसल खनबगी वाहौदा कुकी सिंगना नोमै कापथोरकपदगी युम थदोक्तुना कांतो सबल संजफम लौदुना लैखिबा यावखरे मतमदुना खनखिबा अदुदी यामना साउना उखनखिबा नतबना अदुमक संगदुना लैखिबनी ममांगना खनबसिंग अदुदी मफम असिदा लैरिबा खुंजा मसल खनबा ओइबना करिसु चाउथोखिदी हंदकी असिदी अतोप मफम नै कुकी खुलाई पाइब मयाम संगसिलक्तुना इरांग असि हौरकपदगी चाउथोरखिबनी हानदि कुकी नागा हाइबा खाइदना नुंगसिना लैमिनरमे दुबा हौजिकती युमै थदोखिबा लेहौरिबा पोस्टै हुदुना पुखिबसिंग अदु मतौक्रम नुंगसिबा ngamgani हौजिक रिलीफ कैम्प द लैरिबसि नुंगाइबा नति हाना लैमखोंग इसागी युमद लैरिङे मतमदरि नागा मपालदा लपको युनमा लाक्तुना नुंगाइना लेरमे हौजिक इसागी पोंगनाफम इदम दमदुर हंजिनु पामे मफम मदुर लैरिबा आर्मीना थमोइसिना थबक तौरमलबदि ngasi थोकलिबा थौदोसि लैमखोंगी ओइना थोकलमलै आर्मी हेडक्वार्टर इसा ओक्साउना लैरगा कुकी खुलाई पाइबिसना युमै थदोहनखिबा हाइबसि पेंदे हाइना फोंदोखि